Florence Nightingale gi mapo kumon ngasi Malim Pumbada International Nurses Day haina palan taunabagum Manipur gi tongan ba mafam kaya da su pangthokre. Numit nini chupna chatharakpa Annual State Tribal Cultural Festival lotion kre state ki oiba issue mapan gi miyoina laklaga solve tawgani haibu wakalon thadok se haina Deputy Chief Minister Yungnam Joykumar na hairi. Minister MLA Singshu driver makhalamani driver amana afaba thabak tawbagum laingak pairiba Singsu achumba tawbatai haina Captain PD Minister Karam Shyam na fongdoragli. Amasung Jammu amasung Kashmir High Court ki judge oiriba Madras High Court tagi lakiba Justice Ramlingam Sudhakarna Manipur High Court ki Chief Justice oiragli. Mayam bukurumzari adom ning Birbus Impact News ni ai Rina Thinguzamna hauzik pungja si fawbugi maru eba pausing miyam da pizari. Lady with Lame Haina Singthanariba Florence Nightingale gi mapo kumon Malim Pumbada International Nurses Day haina palan taunabagum Manipur gi tongan ba mafam kaya da su pangthokli. Numit asiga mari lenana Manipur Nursing Council amasung All Manipur Nursing School Association asinduna Maternal and Newborn Care haiba hiramda numit nini chathagadaba state level training program amangasi Lamfield da laiba College of Nursing ki conference honda haudokre. Miron bi mama amasung machabu nada yektana masama ufana thamnabagi pandamda pangthokpa thauram aduda sarukya kiba Health and Family Welfare gi Director ke Razona Fongdo kibada Miron bi mama amasung macha masama ufana laihanba haibasimak yamna maru eba thaudang amani masimakna India government amasung state government animakna Miron bi singidamakta yaifa thaurang kaya paikhatpa hauri haina fongdoki loinana health sector da nursing gi achoba thaudang lai training program aduda sarukya kiba All Manipur Working Journalists Union amjugi hanagi President Wangkhemcha Samjaina Lamda Masida Nursing Tamluba Singna Matik Chaba Thabak Phangdabagi Awaba Amadi Khudong Chadaba Kaya Thainariba Sigi Matangda Government na Nursing Tagi Oiba Policy Semduna Nursing gi Yaifanaba Hotna Haningbagi Apamba Fongdoki Mohsaki Akwai Nursing Asi Akwai Doctor da assist tawda men hairi adu hojiki makoi sing ase advance work matulina akwai si akwai na boisi Moisu treatment of his sama peer some pikale kudamoi na the Prime Minister Narendra Modi na koi Ayushman Bharat naina hada ama hotoi Ayushman Bharat ki makhada masi operationalize orwadanda ngasai nursing singe kamai tawge moi 6 months training period masi 6 months ki course ki matunda moi koi na community health officer le nami thole mongoi sidida yakoi na doctor amana tawgada ba Palan Thauramasi Dulalen Children Home dasu free health camp amagaloina na pangthoki Thauramaduga mari lainana Children Home asida lairiba angangi health checkup pangthoktuna hidak langtak su piki health camp asibu sponsor toriba RIMS ki staff nurse Rubina Sahani na hai Numidasi maru oina Florence Nightingale na kana laijadraba awa ana taraba miyoi singidamak kathokpaga loinana Lauramba Thaudangbu ikai khumnaba utpa oina Dr. Singapulaga pangthokpani haiki Founder of Modern Nursing gi oibiribi akhoi ikai khumnaba matik charabi Florence Nightingale mahakbu ikai khumnaba uchaba oina pangthoksabani children home asida health haibasi miyoibagi fundamental right oi hengadabani ai haibasi aina haijaningi children have the human right to haibasi zo aina haijaningi pikliba angangni makhoibu masamu phana leihanba haibasi akhoi gi tungi ya samasta afaba samas ama ohenbada akhoi gi adukki chauraba thaudang ado lobi gadarbani masigi pandam masiga loinana ngai team na ngasigi free medical health camp ase ngasigi nungairaba International Nurses Day numit asida hakna sinjabani World Migratory Birds Day gi thauram ngasi Malim sinba thungna pangthokpagu Manipur dasu People for Animals Manipur na sinbuna pangthokre numit asiga mari lenana People for Animals Manipur na Forest Department ki micheng makada Loktak Development Authority LDA ga khutsam naduna ngasi dagi hauraga numit nini chupna chathagadaba awareness program amasu haudoki awareness program aduda Loktak Pat ki akoibada lairiba ngami singda LED light sijinaduna nga phabiganu nga macha paktak nana phadoklabadi matam kharagi matungda Loktak ki nga hainingai leitana hantharagani Chakta balakpa uchek singna chajaba nga amadi apikpa jiba sing hinghansi haina lauthoki
Loktak Pat Kalu Ithaidam Loktoku Matam Sangna Pidana Laklaba Damna Manghan Kraba Lomi Singi compensation Piga the Bani Haina Miamgi Oba Mifamama Pangto Pagaloidana Wakat Kongchat Amachakre. Nasidagi Kongjangadu Manipur Lomi Lupna Sinduna Kumbi Lai Santong Community Holda Mipam Ama Pangtok Labamatunda Mapamadudaki Hauraga Kumbi Bazar Fauba Kongchat Amachaki. Kongjangadu Saruk Yaraduna Hanigi MLA Dr. M. Narana Ngasi Changsiliba Kongjangasi India gi Parliament Fauba Pukatuna Laiba Pumbagi Miamda Kanghanaba Sem Saba Pumloi Loire Haina Fongdo Kibagaloinana Ithai Veres Asina Lamdamasigi Miamda Hena Awaba Pibatanatana Kanaba Amata Pidi Habasi Ngasigi Miam Asina Sakini Haina Su Makataki. Numit Nini Chupna Chatharakpa Annual State Travel Cultural Festival Ngasi Mapung Fana Lushinkre Lamdamasi Asigi Wathok Sing Waroishin Puraknaba State Asida Punna Kundariba Singna Amata Oina Hotnaba Changi Aikoigi Oiba issue Mapangi Mioina Laklaga solve Tagoni Haiba Wakalon Thadoksi Haina Deputy Chief Minister Yumnam Joykumana Fongdokre Ministry of Travel Affairs Government of India na sponsor Tawduna Chingmairong da Laiba TIR Complex Chatharakpa Festival gi Aroiba Thoramga Mari Lenana Deputy Chief Minister Yumnam Joykumana Haikibada State Asida Lairiba Travel Furup Singhi Apunba Cultural Festival Asina Lamdam Asida Kundariba Travel Singhi Amata Oiba Mayek Singna Takli Mamangda Lairamba Khetnaba Pumba Thadok State Asigi Apunba Chaukhatnaba Mipum Khudingmakna Hotnaba Changi Haki Ngasigi Thawramaduga Mari Lenana Tongan ba Travel Furup Singhi Jagoi Isai Sing Uttuna Tilliba Miyamgi Pukning Chingsinki When we are talking of bringing the hills and the plains together and through such celebrations, I think we are bringing and emphasizing the importance of being united, being together. All of us belonging to Manipur, all of us belonging to the Northeast. What do we have in our nature? We are very proud of ourselves, very proud of our culture, very proud of the natural bountiness that we possess. What is more important, what I would like to emphasize is that through this commonness of the culture, let's try to unite each other. Manipurda tourist yamna laknaba amadi tourism chaukhatnaba hotnabada driver singi achauba thaudang lei haina Captain PD Minister Karam Shamna Fongdokre North East Lairiba government driver singi oiba convention amada saruk yaraduna wafamasi Minister Karam Shamna Fongdokibani All Manipur Government Drivers and Technician Association sinduna Tagel Patalaiba State Academy training gi hold the pangthokiba thauram asida Minister na haikibada Manipurda lamkoiba lakliba tourist singbu ningthina lamjingduna lamdam asigi fajaraba miyok michan sing khanghanaba driver singna hotnagadabani Madugi mathakta tourist amana masagi maramdamda hankibada mahakna koiruriba mafam aduda amuk hana lakhaningbagi wakalon phauhangadabani haiki Laingaki amadi lanaigi driver oiriba singna isabu driver ni haina hanthana khaloidabani driver singna masagi thaudang khangna thabak taunaba apil tauki Amaromda Manipurgi Pukchakti driver singna thaklibani adubu ahing nungthil naidana miyamgi pukchak thakliba driver singbu phaba hatpakaya chathari masigumba si thokpada thengnaba ngamnaba driver singi apunba body ama semgatpa mathautai minister na makha taraduna laingak pairiba minister MLA singsu driver makhalamani driver amana aphaba thabak tawbagum laingak pairiba singsu achumba tawba mathautai Wana ama ngangba thabakna ama taurabadi miyamna nongmadi para tambirakani haina minister na makhataki Driver union government ki driver union khaki wakalon na natam driver jingi oiba achauba movement ama adi sagat pakanda government ki driver private driver or natragana sarkar ki adi chain chak puriba driver khudimak se amak khakta oina punjhallaga adi thabak tawminnaragadi Manipur ki theknariba problem mayam je thengnabada khwaidagi daita leiba posak ama khakti oigane na khalle
Leibak pokpa numit khudingi khungang chatsi mission leibana maram oiraga thasigi oina miyamgi numit asi lakliba me gitang kun gahumdoida oina pangthoklagani haina Chief Minister Secretariat na thadorakpa chirol amada khangalagli. All Manipur Students Union MSUNA Citizenship Amendment Bill 2016 bu yaningdaba fongdoktuna nesona changsiliba khongsangda saruk yakre. Hairiba khongjang asi Notice Students Organization nesona sinduna hauzi Guwahati gi Dighali Pukri da chatharakibani. Khongjang asida All Assam Students Union yauna awang nungpokta lairiba Students Union singna saruk yaki. Panbayabadi nesona handakta Joint Parliamentary Committee JPC on Citizenship Amendment Bill 2016 ga unabada Nesona Citizenship Bill asibu yaningdaba utkibani loinana awang nungpokta lairiba tongan ba state singdatu khongjang asi changsilibani. Ngarang numidang pung 8:00 manga chatpa matamda Porompat ki SDPO L Sekharjit Singh MPS Ramadi Imphal East ki OC Narcotic Cell KH Dev Kumar Singh na luchingduna Imphal East Narcotic Cell amadi Narcotic Cell and NAF Manipur gi CV personnel singaloinana Imphal East District ki Manung Chanba Lamlong Bazar gi temporary market mayada patrolling duty chatharingaida kani ga konana miyoi ama fari hairi faraba miyoi adudi Kamjong District ki Tangkhul Handung village tagi James Kashung chahi yankhai ga nipani hairi mangondagi kani kg amaga makai phagat pangamle hairi faraba polam sing aduga konana miyoi adu Porompat police station da makha taba legal action lokhatna ba khutsinakre hairi. Makwami Zamiat ul Ulmagi volunteer singna ngasi ayuk anganbada nupi ama yauna drug chaba miyoi amadi yonba miyoi taret faraba miyoi sing asidagi heroin number 4 piece nifu amadi tokhaiba gram kuntramuk oigadaba drug packet ani amasu fagat pangamkre miyoi sing asina Imphal East ki manung chana hata minuthongda drug chaduna leirambada Makami Zamiat ul Ulmagi volunteer singna fakibani faraba miyoi sing asi Makami Zamiat ul Ulmagi hata golapati da laiba office ta puthoki tungda miyoi sing amadi fagat laba potlam sing police ta khutsinaki Paumi Singa unabada Makami Zamiat ul Ulmagi spokesperson Haji Arafat na haikibada Makami Zamiat ul Ulmagi meeting makada hata golapati ki akoibada drug saba amadi yonba thingbagi khongjang changsinduna lakibani Makatana Makami Zamiat ul Ulmana changsilakpa khongjangda maikai adomda lairiba miyamna mapungphana mating pangbiyu haina Haji Arafat na appeal tawrakli. Asigumba body sina tangai fadana golapati hata minuthong area da akanba drive ama tawdaba yadabagi tawriba khongthang asida nisa chaba mioi taret yauna fare haiba mioi singsi chaba yonba peddler user trafficking tawbada chenaba ngaktani makhatana hauji Jamiatul Ulmagi body singsina changsal leiba khongthang sida ata golapti da leiba praja sing drug chaba yonbo oiro season abo oiro masi makhatana action tawgigani club organization sing lekai gi mioi punmana cooperation piraga angam bathakta lekai sibu sengdokpada afaba pautak piriba asiguma Makami Jamiatul Ulmagi body sida miam punna saugatminraga koi punna tungdu tangdu leitaba samajam sembada hotnaminisi Ngarang nungthil pung mari rom taba matamda Tengnopal gi SP Dr. S Ibomcha Singh gi meeting makada More Commando gi DSP Thomas Thokchom amadi OC Y Sakti Sen Singh na luchingduna More Commando amadi More Police Station gi apunba team amana drug lalonbi amafare faraba miyoi adudi More Ward number 3 gi ICTC Unit 3 gi Paicham Bank tagi Manglamching Joe LS Mangching chahi yankhai ga mangani hairi Mangondagi WY tablet chani gatara brown sugar yankhai fluja tablet marifuga mari pseudo ephedrine tablet manba lising amaga yankhai sale oina lupa lising tara mariga kun amadi Myanmar yat lising kun taret ka chani yankhai saurakna stropis chatruk fire lighter pis kuntra fagat pangamle hairi phagalaba polot singa konana nupiadu More police station da sinakre hairi
Zaupidagi Imphal Tamna Logi Wangmada Upurakpa Truck Mari Headquarter IGAR South ki Miching Makhada Laiba Kuntranipan Suba Sector Assam Rifles ki Kuntramapan Suba Assam Rifles na fari hairi Ngarang matam chadana upuba truck singadu Zaupidagi Imphal Tamna Lakpadagi Kuntramapan Suba Assam Rifles ki personnel singna phakibani hairi Loinana Aingi Wangmada Uputhorakpa Truck Mari gi manungda ahumdi Imphal gi DFO da sinakre Loinana Faraba singadu Yengshinbagi Tabaksu Chathaba Hokre Hairi. Uwa Paktak Nana Yanthatpadagi Akoibagi Fibamda, Ahongba Kaya Lakliba Asi Karada Oirabasu Kanabagi Pandamda, Public Health Engineering Department Contractor Association Manipur Ngasi, Hangang Chingda Laiba Ibudhau Marjing Laifamda Uchara Kaya Thakre. Association Asina Sinduna Marjing Laifamda Pangthokiba Uchara Thabagi Thauramda Public Health Engineering Department ke Additional Chief Engineer L Swami Kantana Phongdokibada Uchara Thaba Matamda Thariba Uchara Adu Mapung Phana Chauhanba Ngamnaba Cheksil Thaurang Lokhatpa Mathau Tai Haiki Loinana Lamdam Asida Lairiba Department Ayamba Planning Ningthina Tawduna Thabak Paikhatpagi Mami Tade Matam gi lakpa ado plan natana real plant leite haina paladuna miyam gi yaifanaba thabak paikhatpada tung koina chatnaba haina planning ningthina tawbagi apambasu phongdoki uchara thabagi thoramaduda PhED gi senior engineer kayasu sarukyaki zoom mufam de aibani tam internet place ka ni zoom tawisi maram de kogi sieng je marang kaina phangga haibani de bujite aduna Moisu tambang hu ubuse noina zoom tawraga law ubase ahon sumsin da panga haibani sumain angam basam sida zoom tawra law ubuse yam arai ba thabak mate u mem katat pasini in the name of the zoom ko adegi du da moina kathalaga magi economic exploitation ne tawise picture pokwa uzu katat ken haida even maru bogaw katat ken maita yo legi potbi ken major point dia hoyi economic activity du le Socialist Students Union Manipur SSUM, Manipur Proletarian People's Democratic Union Manipur amasung Proletarian Feminist Movement Manipur ahumna malemgi nupigi numitka mari lenana imung ahumda fishakol amamam kutsinakre thauramasi mamang chahigi malemgi nupigi numitagi hauduna sasinaba khut thoknabada laikhidraba singi imung singda khudolasi piduna lakibani Kakching District ki Waikhong Awang Lekai dagi Chongtham Ozit Langol Housing Complex dagi Akongbam Oken amadi Thanga dagi RK Brazamani LS Bijuli Hairiba Tongan ba Sasinaba Khut Thoknabagi Thaudok Singda Hato Pikraba Mioi Sing asigi imung manungi Mioi Singda Fishakol adu khutsinakibani Fishakol khutsinabagi thauram aduga mari lenana SSUM gi Publicity and Propaganda gi convener Tanoranjan Naurimna Lup Ahum Asina Nupibu Awang Bathakta Thangatuna Nupi Singda Pangal Pinaba Pandamda Amadi Maromdom Lepchaba Ngamjanabagi Pandamda Fishakol Singasi Kutsinabani Sasinaba Kut Toknabagi Thaudok Singda Laikhidraba Mioi Singi Imungna Thengnariba Awaba Kudong Chadaba Kaya Asi Lengakna Miting Changbiduna Mating Pangbinaba Apil Taurakli Sunaba Feng counter da Nehat Pikraba Kaya Sida Lehoriba Imung Manung Singo Suki Matik Wariba Filmasi Kasi Paliba Lenga Asina Ongtang Simbiraga Makoy Film Paganaba Honaba Tangai Fada Hariba Imung Sing Asumlaba Film Sotraba Sing Asida Masagi Semilon Lejanaba Hingnaba Lambia Nagudam Takun Angamba Mating Pangduna Makatana Dumak Pangduna Lino Loina Makatana Pangduna Legani Nupigi ikai khumnaba manghanba Sekmaigi BJP MLA amasung thanga rep kesta chenaba mioi sing atuba matamda fagadabani haina mahairoi singna ngasi wakat khongjang changsinkre khongjang asi Socialist Students Union of Manipur amasung Proletarian Feminist Movement Manipur na sinduna airport lambi da laiba Imphal Valley Academy amasung konung mamangda laiba International Modernized Academy imagi mahairoi singna tongan na chathakibani sarukyari kiba mahairoi singna nupibu hanthana khanba mioi sing atuba matamda chairak Piu Nupida Miot Minai Chathaba Yaningde Haiba Kholau Kaya Lauki Khongjang asida saruk yakiba SSUM gi co convener S Yaimana Miyam gi luchingba ama oiraga Nupibu Sanapotkum Hanthaba meeting da yengba Sekmai MLA Mihut oibada matik chade loinana thangada nupi macha amabu ikai khumnaba manghan kiba mioi sing ngasi fauba suna phadana leiba si laibak thibani haiki ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯒꯤ
रेप केस चेनरे मियोइसिंगसी हौजिक फावा फादबगी मरमसी करिगिनो खरा मखैना फारगा हौजिक फावा अमना फादबगी मरमसी मसी तसेंगना हाइ तारगदी पॉलिटिकल इशू चंगबना मरम मोरकांद हाइरेबा एक्युइसि फाबा ngamdabani हाइबगे एखैना चपचाबा थाजबा म लैजरे हौजिक हौजिक पालिबा लैंगाक सिगी खुद यावरब्रा हाइबसे यामना चिंगनबा म लैजरे अदुना मयामगी चिंगनबा असि कोकनबगी दमकता ngasiगी पालिबा सरकार असिना मरा लैरे हाइरेबा मियोइसिंग असि खुदकता फादुना matik saba dandi pibiu. All Manipur Students Union MSU Imphal West District Committee na leptana chatharakpa campaign for total education ki saruk ama oina Uripo ki Iboton Sana Girls Higher Secondary School yengshilubada school asigi library ki fibam mawung maril tadana leiram le hairi nupi khaktagi oiba lenga ki school asida hojik nauna class 11 ki session hodringaida lenga ki meeting changhaning bagi apamba MSU na fongdorakli Maidingu Laisemba Sana Jawbana Thokpa Chirol Amana Inat Lining Amadi Saktam Kannaba Hotnabada Achauba Thautang Laurambi Kurai Soibam Lekaidagi Asangbam Ningol Mangsa Tabam Ongbi Ibe Chaubi Laimana Lekidabada Sana Konungna Awafa Fongdorakli Matang Swaisida break amalojagi break ki matungda Chief Minister Nongthombam Birena Sagolmangda Imphal East District Hospital sanabagi matangda lairiba chayet nabasi khangdoknaba vigilance ta thigathallagani haina thajaba pirakhibagi paw amadi Manipur amasung malemgi tongan ba ipausing puduna lakchege impact news pa meeting ta dun lebiu mayambu amuka hana taram nokchari bulletin asigi makhataba paw miyamda pisari Chief Minister Nongthombam Birena Sagolmangda Imphal East District Hospital sanabagi matangda lairiba chayet nabasi khangdoknaba vigilance ta thigathallagani haibagi thajaba Committee on United Club Khundrakpam and Cycle Kendra against unjustified shifting of Imphal East District Hospital from Sagolmangi Mihut Singda Pirakle Committee asina chatharakpa thabak thoram singda Khundrakpam Kendra gi miyamna mapung fana saugatpiyu haina Committee asigi co-convener Ahibam Brojendro na thamlakli Manipur Press Club ta Paumi Singha unaba amada Ahibam Brojendro na haikibada Sagolmangdagi District Hospital hongkiba siga mari leinana Committee gi mihutna ngasi nungthil Chief Minister ga unaki unabaduda Committee na Imphal East District Hospital asi Sagolmangda adumak sabinaba Chief Minister gi pukning chingsinki Committee na Sagolmangdagi District Hospital hongkiba asiga mari leinana miyamgi ihau lakliba asigi waroishin athubada puraknaba Chief Minister da takshinki Ahibam Brojendro makha taraduna nauna semliba committee asi kanagumba political party amataga chatminade Committee na paikhalakpa thabak thoram Khundrakpam Kendra gi miyamna mapung phana mating pangbiyu hainasu mahakna appeal tawrakli lamgi se naba lai laite adegi nama untongjin tawi tawde haibi matang sida khoi honorable cm na khoi da thambirakpada yama thuna khoi vigilance da thadaraga khoi case ma fir tawraga asumaran thidupugi wafam phongdok pirei huji lairiba Khundrakpam Kendra gi charang naba nena tadaba phibam sidasu honorable cm na nungnangba phongdok pirei committee sina khoina michang mikhai naidana amada khoi tungsanna yam neutral loina अखोन चंगजलगा हुजिक लाइरबा प्रॉब्लम असी अखोना करिगुंबा तांकक अमदा पुरकनबा अखोय कन्न होनजबनी Sagolmangda Imphal East District Hospital sabada lamgi chayet naba leite haina Uyumpok Gram Panchayat ki Pradhan Thangjam Inauchana ngarang phongdokiba wafam adu mahak masagi oiba wafamni Uyumpok amadi Pukhau Gram Panchayat ki Mihut Singdi lamgi chayet naba lei natraga leite haibadu khangde haina Gram Panchayat ani asigi member singna phongdorakli Uyumpok Gram Panchayat ki Ward number 6, 1, 9 amadi Pukhau Gram Panchayat ki Ward number 1 amadi 4 gi members singa ngasi Manipur Press Club ta Paumi Singha unabada mahoigi mihut sinduna Uyumpok Gram Panchayat ki Ward number 1 gi member Ongam Basantana Hai Sagolmangda District Hospital thambiba haibasi member Pradhan amadi Zilla Parishad yauna miyam pumnamaki apambani adubu lamgi chayet naba lei natraga leite haibagi matangdadi chap chaba wafam amata khangde haina phongdoki lamgi chayet naba leiba leitaba aikoida knowledge amata leite adubu lamgi se naba leibiram taraga su lamgi patadar singna hairiba lam adu sarkar ga yasanabam poraga loichalaga yamna athuba matamda Sagolmangda leiba district hospital
ꯁꯥꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯤडियाꯒꯤ ꯊꯣꯡꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯝ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ, ꯊꯥꯏꯂꯦꯟ ꯑꯃꯗꯤ ꯑꯇꯣꯞꯄ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕ ꯄꯥꯟꯗꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯕꯁꯤꯡꯒꯤ ꯈꯣꯡꯆꯠ ꯑꯃ ꯃꯅꯤꯄꯨꯔ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤ MCCIꯅ ꯁꯤꯟꯗꯨꯅ ꯖꯨꯟꯒꯤ ꯇꯥꯡ 12ꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯀꯗꯧꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯅꯤꯄꯨꯔ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯣꯇꯤꯟ ꯊꯣꯛꯆꯣꯝꯅ ꯍꯥꯏꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔ ꯆꯦꯞꯇꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇ꯭ꯔꯤꯞ ꯑꯁꯤ ꯃꯟꯗꯂꯦ ꯔꯤꯖꯟ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭रीꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯂꯝ ꯑꯃꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯗꯕ ꯃꯐꯝꯗ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯀꯣꯛꯅꯕ ꯈꯣꯡꯆꯠ ꯑꯁꯤ ꯁꯤꯟꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒ ꯍꯤꯔꯝ ꯀꯌꯥꯗ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯅꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠ 12ꯒꯤ ꯈꯣꯡꯆꯠ ꯑꯣꯏꯒꯗꯕ ꯇ꯭ꯔꯤꯞ ꯑꯁꯤꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤ MCCIꯒꯤ ꯋꯦꯕꯁꯥꯏꯠ www.mcci.org ꯁꯨ ꯍꯥꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯁꯨꯡꯈꯪ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯆꯪꯉꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯣꯏꯊꯣꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯦꯋꯦꯌꯔ ꯑꯣꯏꯕ ꯑꯃ ꯆꯪꯉꯤ ꯑꯦꯛꯁꯄꯣꯖꯔ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯆꯪꯁꯤꯜꯂꯒ ꯀꯔꯝꯕ ꯁꯦꯛꯇꯔꯗ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯒꯗꯒꯦ ꯑꯦꯛꯁꯄꯣꯔꯠꯄꯨ ꯇꯧꯔꯁꯨ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯕꯨ ꯇꯧꯔꯁꯨ ꯏꯝꯄꯣꯔꯠꯄꯨ ꯇꯧꯔꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯠꯂꯒ ꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯑꯃ ꯀꯟꯐ꯭ꯌꯨꯖ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯏꯁ ꯑꯦ ꯚꯦꯔꯤ ꯕꯤగ్ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯥꯗ ꯇꯧꯔꯗꯣꯏꯁꯤ ꯁꯦꯚꯔꯦꯜ B2B ꯃꯤꯇꯤꯡ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯤ ꯒꯦꯠꯋꯦ ꯑꯣꯐ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯐꯝ ꯊꯣꯛꯏ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯨꯔꯁꯤꯗꯁꯨ ꯕꯤꯖꯤꯅꯦꯁ ꯃꯦꯟ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯛꯑꯒ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯕꯤꯌꯨ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁꯅꯁꯨ ꯄꯥꯡꯕ ꯌꯥꯕ ꯑꯦꯛꯁꯄꯣꯔꯠꯀꯤ ꯏꯝꯄꯣꯔꯠꯀꯤ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯍꯥꯎꯁ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯦꯚꯦꯂꯞ ꯇꯧꯒꯅꯦꯅ ꯈꯜꯂꯤ जम्मू अमसुंग काश्मीर हाई कोर्ट की जस्ट ओइरिबा मद्रास हाई कोर्ट की लाखिबा जस्टिस रामलिंगम सुधाकरना मणिपुर हाई कोर्ट की चीफ जस्टिस ओइरगनी हिरम असिगी मतंगदा ngarang मिनिस्ट्री ऑफ लॉ एंड जस्टिस की जॉइंट सेक्रेटरी राजेंद्र केशवना ऑफिशियल नोटिफिकेशन अमा थोखरे जस्टिस रामलिंगम सुधाकर हौजी जम्मू अमसुंग काश्मीर हाई कोर्ट की एक्टिंग चीफ जस्टिस ओइना लेरिबनी इंडियन कॉन्स्टिट्यूशन की आर्टिकल 211 क्लोज 1 न पीबा प्रोविजन की मतुंग इन महाकपु मणिपुर हाई कोर्ट की चीफ जस्टिस ओइना खनबनी चीफ जस्टिस सुधाकर कुमजा लिसिंग अमग चमापन यांखै मापन की फेब्रुवारी की तांग 13 तमिलनाडु की वेलर डिस्ट्रिक्ट पोखिबनी MLA Local Area Development Fund की सेंथंगना साबा कम्युनिटी हॉल अमंगसी खुराई MLA एल सुशिंद्रोना कोंगपाल कोंखाम मखा लेकाई की मियाम द खुदसिनखरे ngasi की थौरा मदुगा मरी लेनना MLA सुशिंद्रोना फोंदोखिबदा मियाम की मतिंग यावदना असेंबली कंस्टिट्युएंसी अमा चौखट हनबा ngamloi चाही तरुक तरेट की ममांगदगी नोंग खरा ताबगा असेंबली कंस्टिट्युएंसी असिगी मफम अयामबदा इसिंग इचाउ थोकलिबासी मतिक चाबा ड्रेन लेतबना अयामबनी मतिक चाबा ड्रेन लेरबा मतमददा असेंबली कंस्टिट्युएंसी असि इसिंग इचाउदगी कनबा ngamgani खोंगचत थौरांग चौखट थौरांगी थबक अमा पाइखतपदा मियाम हुपना मतिंग पांगबियु हाइना MLA ना मखाताना फोंदोखी खुराई केंद्र की लेरिबा प्रजा इचिनाउसिंगी मफमदा अना अपील तौजनिंग से मरुओइना अखोय हुजि लंबी फनायामना फहनगे हारगसु इसिंग थुंबा लंबीना कैदोंगैदा फबा यारोय ड्रेनेज सिंग फहनबदा इहान हामबदा दरकार लै ड्रेनेज सिंग जे फहनो होनो मतम इसाना खंगना इंक्रोच तौरे आइगी लमजे सुयामना हेंजलेना खंगिबा अखोय प्रजा सिंगसिना आइदि मयामगी डेवलपमेंट गिने खल्लगांदा खरगर दोइसु थादोपिरगांदा नोंग खितंग ताबा यादे मसि इसिंग चावपगी प्रॉब्लम से हौकिबा सही 3-4 ममांगदगी लागा लैरे सिगी प्रॉब्लम्स अदुना मसिगी मयाम जे फनबो होनो मतंदा प्रजा इचिनाउसिना मदुगुंबा ड्रेनेज सिंग चलपो मतंदा याम अचौबा कॉर्पोरेशन पिहनिंगी मदुदा अखोयगे अचौबा चाखोटपा लंबी थोंगी अफबसि लाकनी ब्लॉक प्रोग्राम मैनेजमेंट यूनिट PIC मोरे की मीटिंग मखादंगसी PIC मोरे द चीफ मिनिस्टर की हकसेल की तेंगबांग की एनरोलमेंट तौबा अमसुंग कार्ड साबा हौखरे ngasi ayuk PIC मोरे की MO इंचार्ज डॉक्टर KI शांति कुमार की मीटिंग मखादा चीफ मिनिस्टर की हकसेल की तेंगबांग की बेनिफिशियरी सिंह की कार्ड साबा अमसुंग कार्ड येंथोकपगी थौरमदु हौखिबनी
थौरम अदुगा मरी लेनना डॉक्टर शांति कुमार ना फोंदोरकपदा ngasi oina mioi chani ki mathakta enrollment tawduna card yenthokpa ngamnabagi pandamda changsili amadi hairiba card asi lukhrabi singi oina di lakliva megi tang taraga mangada moregi gamnong beng village da pangthokadaba go to village ki thoramda yenthokani haina sumhak namakata ki Chief Minister Hakshen ki tengbang gi mari lenana ngasi yuktagi PC more asida koi enrollment kan chathari enrollment chathabgal lenana kash ngasi de hon issue to go hore ngasi gi hori phawda ngasai pungte ti chatharapa enrollment amdi card issue to gi thabak se ngasi gi evening phawda koi choi bida mi chahum di enrollment to go lenana card issue to gi thabak se mapung phana chathabang nguni haiba thajab leiri marak sida khuna lukhrabi haiba jar asima Lukhabi ki group sima kati issue to diri card semdi loisile hai be lukhabi card sina apoi ki go to village 15 da gamnom da pangthok diba program sida yenthong gi pandam samne Rumhal Theatre Artist Singi Free Health Checkup Pangthokri Thoramasi Artist Singbu Pukning Thogatpa Oina Rumhal Theatre na RIMS Cardiology Department amadi Rheumatology Department RIMS ka loinana pangthokpani ngasi pangthokliba medical health checkup asi Manipur gi tongan ba artist singi su makhatana pangthokani hairi ngasi gi kem aduda punna miyoi chama henbada health checkup tauki Churachandpur sector Assam Rifles ki micheng makada Khuga battalion sinduna Churachandpur gi Tuibongda leiba district training center da ex serviceman rally among asi pangthokre ex serviceman rally adu agriculture veterinary and animal husbandry ki minister V Hankalin amadi Churachandpur district ki DC Syamlal Punia IAS na haudoki loinana ngasi gi thauramadu da disabled soldier nipan war widow taraga manga amadi veer nari mapan yauna ex serviceman lishing amaga chani na sarukyaki ex serviceman singna thengnari ba khudong chadaba sing adu khangdok nabagi pandamda ex serviceman rally asi pangthokpani Lamzingba Management Services Private Limited na sinduna ngasi award distribution and awareness program on women empowerment upliftment of the society in rural area Churachandpur gi Renkai auditorium da pangthokre Thauramadu ga mari lenana Lamzingba groups ki chairman Zeki Mangangna Paumi Singda Thauramasi Lamzingba group ki Salai Mart ki makhada leiba employee listing amagi manungda chamapandi nupi oibana makoibu pukning thogatpo aina thauram asi pangthokpani haina phongdoraki कोई कंपनी की ओइबा सेक्टर में ओरिबा संगाई मार्ट सिगिता थबक तौरिबा मी लिसिंग अमगी चांगदा लेरिबा एम्प्लॉयमेंट सिदा नियरली कोई मी चमापन मुक्ति नुपी ngakta तौबने अदो नुपी ngakta तौबसिदा कोई चुचामपुरोन साइड तगी नियरली 200 कुंबो ओइ औदा कोइना हामबो ओइना वुमेन सिंग सिबु आइदि पुंगनिंग थौगत पिबो ओइना अमदी कोइना मोय असिबु आइदि मखा ताबदा कई कई मतेंग पांगबा यागदगे हाइबगी सर्विस की मतंगदा कोइना हारिबा प्रोग्राम असि पांगथोकजबन Handak Haidokiba Council Naloba Class 12 Examination da Tarataret Suba Position da Lakraba Sagol Sem Somagi Machanupa Sagol Sem Bikesta E Manipurna Mahiroi Asina Makhatana Lairik Tamthabada Mating Oinanaba Lupa Lising Nifu Humdoiga Chanipan Kutsin Nakre Haina Cherol Amada Kanghalakli Hauzik Sanabagi Pauda Chathariba Second Division I League ki Ahanba Round ki Trau FC gi Aroiba match oina hayeng Silongi Football Club Lansning da Kumal Lampak Man Stadium da lamba taunaragani hayeng match ki mangoina na ngasi Kumal Lampak Man Stadium da Paumi Singa unaba amada Lansning gi assistant coach Dapmon Taryangna mahaki team na hayeng gi match asi Karabadi Group C gi anishuba position taba yabagi khudong chaba leibana akanba maongda sanagani haiki amaromda Trau FC gi assistant manager L Ibomchana haikibada chathariba league asigi ahanba round loirakpada Group C gi oina Trau FC na makokta leiduna final round gi same sare adubu hayengi match asisu mai paktaba yadi haibagi wakhalonda mahaki sanaroi singna sanagani ahanba round gi oina Trau
Trau FC gi aroiba match asida Manipur gi miyamna Trau FC bu pungning thogat piba oina match asi yengba lakpiu haina mahakna appeal tawrakli. We preparing for a good match and we are looking a good match. We try to win also for the match. Yeah, we are right now means we have decided that we will try to win the match. Then we'll see. We have one foreign player. Some of them are injury, but we are looking for a good match tomorrow. This year we are coming for the first time. Some of the players and most of the players, they have come here many times here. Hayeng isimadi khoi madudai hena khoi sangane na khoi satawi matungdal khoi se group C gi kanu oiragadi winner oiragadi khoi final sanbigi khoi preparation chu full preparation khoi tawdan dai ado hayeng simadi nomaijing chu oibani na media gi through the chu khoi haijaningi hayem simadi khoi full support tawbi boina gallery si khoi free da hajarabani mayam yamna full loin lakpiu yam hall ga sikano ga si stadium si pura full pack oin toroga khoi pung thagot pi boina. Amfa grassroots course sama ngasidagi thau ground da pangthokpa hokre. All Manipur Football Association gi meeting makada Thangmaiban Athletic Union sinduna union asigi sanabungda ngasidagi chathaba hokiba course asida Manipur gi tongan ba mafam kya dagi lakpa chahi taruk dagi na nifan chahi mapan dagi tara chahi tara mathoi dagi na tara ga nithoi amadi chahi tara humdoi dagi tara mari faubada leiba nupa macha yankhai ga nithoi amadi nupi macha tara punna sanaroi humpu ga nithoi na sarukyari. Pigli bangang sing asibu matau karamna football sanagani haibagi lamda grassroots leader TH Nauton amadi SI Naucha anina takpi tambibagi thodang lauri. Angang singsida makoi football gi development makoi gi sahon nabagi damakta makoi da haithoi singthoi na ba adu sugumba sigi damakta course nung amphana tharaga sidaida sinmani makoigi talent makoigi hai singba singdo aduguma mayam se tawraga sidagi ato phajana sanaragadi atopa any company tata gi da khangde amagi da khangde adu changiba yana bai makoi cc gi talent se lainabagi apoi si grassroots sidagi apoi na sempa jabani angang singso Kunsuba Challenge ka Veteran Football Tournament Langol FC amadi EIMI FC animai pakre. Ngasi Kumal Lampak Artificial Turf Ground da sanakiba Veteran Football Tournament asigi ahanba likta Langol FC na VFC bu yamna lakshana panjil tare chino da maithiba pikibaga loinana ani suba liktana EIMI FC bu UKFC bu panjil mari anida maithiba pibangamki. Chatharakliba Football Tournament asigi aroiba likta sanakiba BDBFA amadi FBT anina match asigi apiba matamda mayok nariba team animakna panzil amata chanaba ngamdana match asi draw taki. Manipur Veteran Football Association na sinduna chatharakliba football tournament asida team taraga mangana sarukyari. PJPC Pangaina Taret Suba Haraurau Village Open 7 Aside Football Tournament ki mapu oibangamkre. Ngasi tournament asigi final da PJPC Pangaina PYYDO Pangaibu Panjil Mari anida maithiba pibangamki. Khundrakpam Assembly Constituency ki MLA TH Lokeshwar amadi Yaski Director and Praveen IAS ka loinana lamdamadu ki masak nairaba miyoi kaya na ngasi football tournament asigi loishinbagi thauramadu da sarukya ki. Youth Modern Club Haraurau na sinduna club asigi sanabungda April ki tang mapandagi chathaba haukiba football tournament asida team kuntra ga nithoina athoi ahen tanaki. Taramari Suba Governors Taekwondo Kapta UTA Unit na Mangzil Thadina Chatli Kumal Lampak Indoor Stadium da Chathariba Tournament asida Senior Boys under 58 kg da UTA gi as launching Senior Boys under 80 kg da su UTA gi as Bikramjit Anina gold medal amamam laubangamki. Sub Junior Boys under 21 kg da ISTA gi L Rohit na gold medal ama Sub Junior Boys under 25 kg da na PTA gi RK Leo Kantana gold medal ama aduga Sub Junior Boys under 29 kg da na UTA gi A Prithviraj nasu gold medal ama lauki. Chathariba tournament asigi Sub Junior Girls under 22 kg da ISTA gi TIS Thoibi amadi Sub Juniors Girls under 26 kg da na NSA gi TIS JC Anina gold medal amamam laubangamki.
Cadet Girls Under 33 kg da UTA gi El Melodina gold medal ama aduga Cadet Boys Under 37 kg dana Sai RC gi El Pradip nasu gold medal ama lauki. All Manipur Taekwondo Association ki meeting makada Manipur gi tongan mafam singdagi lakpa unit tara mangadagi nupa macha chani ga humput taret amasu nupi macha chama ga kuntra mari punna sanaroi chamri ga supna amana championship asida saruk yari. Hayeng championship asigi makataba masana kaya sanaragani. Tarasuba Mutum Tomba Amadi Mutum Sankar Memorial Veteran Table Tennis Championship ta chahi Yankhay Amadi Humpu Mangagi Mathakta Leiba Nupagi Final Match Sing Sananaba Sem Saba Loikre. DM College Campus ta Leiba Indo Stadium da ngasi championship asigi Women's Open gi singles ta S Asalatana CI Ras Lakshmi bu point Taramathoi Mari Taramathoi Mapan amasung Taramathoi Ahumda and Sushilana P Hemolata bu point Taramathoi Mari Taramathoi Ama Amadi Taramathoi Manga da Maithiba Pibangamki. Chathariba championship asigi chahi humpu mangagi mathakta leiba nupagi ahanba semi final da Ice Rajendrona K Kumar bu point taruk taramathoi taranithoi tara taramari taranithoi amadi taramari taranithoi da ani suba semi final dana G Prafulona NG Brajakumar bu point taramathoi manga tarahumdoi taramathoi amasung taranithoi anida maithiba piki. Chahi Yankhay gi mathakta leiba nupagi ahanba semi final dana S Chandrana M Noren bu point taramathoi ani taramathoi manga amadi tarahumdoi taramathoi da ani suba semi final dana CH Lokendrana Radha Krishna bu point taramathoi taruk taramathoi nipan amasung taranithoi tarada maithiba pibangamki. Manipur Table Tennis Association ki meeting makada Manipur Veteran Table Tennis Association asinduna chatharakliba championship asida man singles amadi doubles women singles amasu double ga loinana mixed doubles ki masana singda nupa kuntra ga taruk amadi nupi tara ga nithoi na sarukyari hayeng makhata ba nupa amadi nupi gi match sing sanaragani. Tarataret Suba Under 15 Open Saturday and Sunday Rapid Chess Tournament 2018 Lakliba Mi Gitang Taramapandagi Kunda Kanglei Chess Academy na sinduna pangthok lagani haina Kanglei Chess Academy na thadorak pachirol amada pauzilakli tournament asida saruk yaningba sanaroi singna singjamai chingamathak chongtham lekai dalaiba academy asigi office da lakliba tang taraga nipan fawbagi manungda laklaga akupa marol sing khanglaba yaragani haina chirol asina makhatari. Ahom Suba State Level Sito Open Karate Do Championship kasi Wangoi Bazar Community Hall da Wangoi Assembly Constituency ki MLA Amadi Manipur Infrastructure Development SNC Midagi Chairman Su Oiriba O Lukoina Hodokre. Manipur Amateur Karate Do Association Makagi meeting Makada Subukai Sito Ryu Karate Do Association Sinduna Hodokliba Tournament Aduda O Lukoina. Lamdamasigi Sanaroi Shingna Masak Naiba Sanaroi Oiraklaba Matamda Lairik Yaudabana Maram Oiduna Official Oina Kana Balauba Ngamdabagi Kudong Chadaba Amal Lairibasi Kok Nanaba Lairik Suningtina Hainaba Hotnagadabani Haiki Championship Asida Manipurgi Tonganba Mafamdagi Karate Sanaroi Chaniga Yankhairomna Sarukyari. Ahanba late Hobam Kulabidhu Memorial League Cum Knockout Kang Tournament ngasidagi sanaba hokre ngasi ya school da laiba Shri Shri Gopal Dev ki kangsang da sanaba hokiba chahi yankhai manga amadi chahi phu manga mathaki Kang Tournament asi ya school da laiba RK Imot Tombagi imung manunga senthang makada pangthokpa hokibani. Tournament asigi ahanba likta tos ngamkiba Gopal Dev A Kangkhut ya school na Panjil taraga taruk lauba ngamki Gopal Dev B Kangkhut ya school na Panjil taraga mari khak lauduna match asi Gopal Dev A Kangkhut ya school na Panjil anida maipak pangamki. Manipur Kang Association ki meeting makada Gopal Dev Kangkhut ya school na sinduna chathariba Kang Tournament asida Kangkhut taret na sarukyari hayeng tournament asigi ani suba likta Chingthang Lairimbi Kangkhut amadi IWKK Kangkhut anina lamba taunaragani. Aroibada bulletin asigi headlines amuhana miyamda thamjage.
Florence Nightingale gi mapo kumon ngasi Malem Pumbadai International Nurses Day haina palan taunabagum Manipur gi tongan ba mafam kaya da su pangthokre. Numit nini chupna chatharakpa annual state tribal cultural festival loisinkhri state ki oiba issue mapan gi miyoina laklaga solve tawgani haiba wakalon thadoksi haina deputy chief minister Yumnam Kumar na hairi. Minister MLA singsu driver makalamani driver amana afaba thabak tawbagum lengak pairiba singsu achumba tawbatai haina captain PD minister Karam Shyam na phongdoraki. Amasung Jammu amasung Kashmir High Court ki judge roiriba Madras High Court agi lakiba Justice Ramlingam Sudhakarna Manipur High Court ki Chief Justice oiragani.